ꯂꯨꯁꯤꯅ ꯃꯄꯥ ꯑꯗꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯏꯟꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯄꯥꯗ ꯆꯩꯊꯔꯛꯏ꯫ ꯂꯨꯁꯤꯅ, ꯀꯔꯤꯅꯣꯕ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯤꯕꯣ? ꯅꯆꯥ ꯑꯩꯒꯤꯁꯨ ꯃꯍꯩ ꯀꯔꯤꯃꯠꯇ ꯌꯦꯡꯕꯤꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ꯫ ꯏꯕꯣꯁꯅꯥꯅ, ꯍꯦꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯔꯒꯦ? ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ꯫ ꯁꯥꯟꯇꯤꯅ, ꯁꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯣ? ꯂꯦꯝꯕꯅ, ꯑꯁ ꯑꯩ ꯀꯩꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ꯫ ꯑꯩꯅ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯇꯝ ꯈꯤꯇ ꯁꯥꯡꯅ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕ꯫ ꯂꯥꯛꯄꯅ, ꯑꯝꯇ ꯉꯥꯏꯈꯣ ꯏꯕꯦꯝꯃ꯫ ꯂꯨꯁꯤꯅ, ꯀꯩ ꯍꯥꯏꯕꯤꯒꯗꯕ? ꯂꯨꯁꯤꯒꯤ ꯈꯨꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯄ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯨꯁꯤꯅ, ꯗꯥ ꯉꯥꯏꯈꯣ꯫ ꯂꯦꯝꯕ ꯂꯨꯁꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯈꯜꯂꯗꯨꯅ ꯈꯥꯝꯃꯤ꯫ ꯂꯦꯝꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯂꯨꯁꯤꯅ, ꯀꯩꯗꯧꯔꯒꯦ ꯑꯁꯨꯛꯌꯥꯝ ꯊꯦꯡꯉꯛꯏꯁꯤꯕꯣ? ꯑꯩꯗꯤ ꯉꯥꯏꯕꯗ ꯋꯥꯃꯟꯗꯅ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯛꯄꯅ, ꯍꯩ, ꯀꯅꯥꯅꯣ ꯁꯤꯅ? ꯊꯥꯖꯅ, ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯅꯠꯇ꯭ꯔꯥ? ꯂꯦꯝꯕꯅ, ꯊꯥꯖ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯌꯦ꯫ ꯊꯥꯖꯅ, ꯉꯁꯤꯒꯗꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝ ꯂꯛꯑꯦ ꯅꯪꯅ ꯑꯩꯕꯨ ꯀꯌꯥ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯕ꯫ ꯂꯦꯝꯕꯅ, ꯊꯥꯖ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩ ꯅꯪꯕꯨ ꯀꯥꯎꯔꯣꯏꯌꯦ꯫ ꯂꯨꯁꯤꯅ, ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯂꯦꯝꯕꯅ, ꯑꯉꯥꯎꯕꯤ, ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯂꯨꯁꯤꯅ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯂꯦꯝꯕꯅ, ꯂꯨꯁꯤꯅ, ꯗꯗꯥ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯅ ꯂꯨꯁꯤꯕꯨ ꯃꯊꯥꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ꯫